Dhanamanjuri University ki Students Union ki Mikhal Pangthok haiba demanda University asigi A block mamangda masing yamlaba mahairoi kyana khongjang sangsinkhre hayengdagi University thingzinba yauna akanba khongjang akadori khongjang aduga mari leinana Hitler koba DM University ki mahairoi amana hai University asi ngasi phauba aran ahui kayana big thanduna lakli mahairoi sengi admit card amadi marks na chingba aranba asoiba kyana big thale University asigi Students Union ki Mikhal Pangthok hanaba Chief Minister amasung Education Minister yauna mari leinaba singda che pisin khibat leire adubu ngasi fauba madugi paukum amata pidana leire mari leinaba singda tha asigi tara faubagi manungda Mikhal asi pangthok hanaba khonabiyo haiduna matam tharakhibani adumoinamak hojik fauba thabakta pangthokpagi mami amata tadabana hayengdagi University asi thingzinba yauna akanba khongjang kya changsilagani hainasu mahak makhatana cheksinwa thamlakli authority sing atuba matamda akoina thajagi CM amasung EM da mission ba matamda December gi date 10 bawgi manungda election pangthok pi haibneba December date 10 bawgi manungda election pangthok pi daba targadi akan ba khongjang hunger strike aduga protest angasina haujare aduga university shutdown tawra ani ngasi gi ahan ba sit pin protest na akogi ahan ba khongjang oina changjanjaraga makha tarakpa khongjang University shutdown adagi hunger strike na chingba makha tana chathase kogi date 10 bawsi gi manungda student union election je pangthok pi haibneba date 10 bawsi ta pangthok pai je haujikta notification je thok taba ta gadi date 10 je pangthok haiba ngamde adu moina ngasi akoina chin protest tawrisi gi moina response amata laktaba ta gadi akoi hayeng dagi dum makha tana chathajaragani haibadi date 10 da pangthok pi haibani na hajikta notification thoklak taba ta gadi kam kan matamda pangthok kan haibdu ngamdre hajikta notice thokpagi matamdi oireba date 10 da pangthok kadabani na date 5 yore 6 da notification thogaju date 10 da pangthok padu oira roi bagaso adu duna akoi di date 10 haibaje akoi gi thajabagi wangbada leigreba election pangthok baje aduna akoi di hayeng dagi makha tana khongjang je makha tana dum chathajaragani haiwan khan